91.2 MHz da sandokjariba Diamond Radio channel asigi thorom tabiribasingbu ahanbamaktada Pusparani Laishram amadi Monica Rambamanina khurumjari. Monica ngasise khoigi technical ki oiba problem khara leibadagi radio sigi nungthil gi pung ama tarakpa matamda thamjaba khoigi live talent han ngasi gi oinadi thamjadre duga loinana ngasi gi oina pungpham asida mayam gi damak khoigi live streamer singi oiba live phoning program gi thorom sina ngasi gi pungpham asida mayam gi thogal tawsage loinana live ta leibiriba khoigi marup mapang singna mobile number 7630944377 number amuktang hana ningsingjari 7630944377 haiba number asida adomna call tawbiraktuna adomna khoidabi bisai khanbagi khudong chabadu thamjari. khoigi thoromasi live ta leibiriba khoigi marup mapang sing khaki oiba live streamer singi khak oiba khoigi live phoning program gi thoromni marup singna ikhoina lauthokjariba mobile number da adomgi apamba isai call tawbiraktuna khanbiyu haijari. Hello. 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 Hello, hello. Hello, call tawbirakliba isagi ming leifam amuktang haibiyo. Phone tawjariba thawal sabal namjai abem puya. Taramna uksari abem nungaibiribo. Nungairi hatare. Ngasi sibu kai mathel chabirage. Kangsoi thongju chare adagi hawai thongju chare. Nungaiba maraksida ahawba mathel charaga karamba isaino mayam puna tamina duisibo. Maman naijaba thamoigi maman naijaba thamoi filmgi Arvinga Pusparani ga sakpa kundo leirang tabu saido. Abemgi khonjel dagi mate matanga ngangthokpiradi hena nungaidau mali mate amtang tamina sidana. Isai ngangjaroi mathangda ngangjaragi. Maru mapang singi ming hapigadauba leibra haibiyo dudi. Diamond tariba mya amaka tamina jarage. Hoi. Ngasise khoigi technical gi oiba problem khara leibadagi hojing oinadi khoigi radio sida thorom sitaba phangdre live streamer sing khaki oiba live phoning program gi thorom da abemna ngasi ahanba caller oina call tawbiraktuna khanbirakliba isai mayam puna tamina si khudol tamjage. Mamal naidraba thamoi film sidagi Pusparani amadi Amarjit Lorimbam anigi khonjelda Tony haibamna sarangba Binoranjan oinamna sarangli saini kondo leirang mayam puna muktamnasi. Monica se Pusparani amadi Arvin ani puna saminari bisaini ko taminasi. Jinjaba
Hello. Hello. Tazare isagi ming leifam amuktang haibiyo. Hey, Kapurdagi ne Wadiban Kauri. Send the country over. Hoi. Karambay say ta sige haibiyo. Kanogi Sakang Double Film Karita Lauge to cut it over. Hoi. Kari thada lauge ko yam phajabay say ni kana taminagadaba no maru pang singi ming happy gadobo laibi bro. Oh, last I video my afternoon Taminaragi, madam. Hoi, sir, Diamond Radio gi thorom sing ase adumak live ta tabibra natraga tongana radio gumba da tabagi khudong chaba su dum laibibro. Hoigi Diamond Radio gi program sing se live ta dumak tabibra natraga hoigi tongan ba live ta dum Diamond Radio gi tongan mo dum ta di da. Isana khwaidagi khoidabiba yam nungaina tabiba khoigi program ama khaktang haibiramba yagadro. I am the one of my secretary adagi khoigi ayuki pungi waron azum tantani. And the one of my gallery. Ado isay si yam na phajaba ma khanbire. Isay si bu matik amang bagi khudong chaba gadi lai bibro. Hoi, isagi khonjel dagi koigi live ta laibiriba mayam pumna makte sai se mate matanga isagi khonjel dagi tahaning bagi apambaga laibibro. Madam adudi ai isai je kya hai jidare ko namung mathang namung sakara gi. Hoi kaisu kai belaite adudi isai se khudol tamjara ge mayam puna taminarsi ko. Oh, madam phare. Thank you. Adom na kuidana khanbirak lebi sai sakhang daba film sidagi Pusparani amadi Ramesh Chandra anigi khonjelda Biramagol Mekolana serengba nomaitem ibam sana sayang libi saini kari thada lauge maya punamu taminase.
करी थाद लाओगे मेरा थाद लाक्सिरा करी थाद लाओगे मेरा थाद लाक्सिरा भाइरेन थाद लाउरा बुरबाटो नाइजरी ingil thashu am jadi langbal thashu patmedi kundulai ranga shapaka ningol pupingan khunda jai करी थाद लाओगे मेरा थाद लाक्सिरा कालिन मैसा लांद्रिङै इङा नोंजु नांद्रिङै ngaizeremge laira sangda kawigan pamubi nangbu ngaiduna nonggo biseklagum aigi itauna nongin sekla oirani singna parai thadoklone singna wakhal thadoklone aina lepiye ingil thashu am jadi langbal thashu patmedi Shajibugi noma panba nini panba hiyangai ipam lamdam nung shiba yaw halbi panguba hayran athoiba panthaw inkhol lei hau lei re do pokri ma pal shat pido pujar ke aunangi pujar ke nushinangi lagna binu ko करी थाद लाओगे मेरा थाद लाक्सिरा ingil thashu am jadi langbal thashu patmedi भाइरेन थाद लाउरा बुरबाटो नाइजरी kundulai ranga shapaka ningol pupingan khunda jai चे पुष्पा यामना फजब इसेमसु तामिनरी ꯍꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯔꯦꯗꯤꯑꯣꯗꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯔꯦꯗꯤꯑꯣꯗꯗꯤ ꯊꯥꯗ꯭ꯔꯦ ꯑꯗꯨꯒ
ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯅꯗꯤ ꯁꯟꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯈꯨꯠꯁꯦꯝ ꯂꯥꯏꯚꯇ ꯑꯗꯨꯃꯛ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚꯁꯤꯗꯁꯨ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯥꯕ ꯐꯪꯕꯤꯒꯅꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯏꯁꯩ ꯈꯟꯕꯤꯌꯨ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 7630943777 ꯑꯗꯨꯗꯤ ꯆꯦ ꯄꯨꯁꯄꯥ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔꯁꯤ ꯂꯧꯈꯠꯄꯤꯌꯨ ꯍꯜꯂꯣ Hello. ꯒꯨꯗ ꯑꯐꯇꯔꯅꯨꯟ Good afternoon, Miss Sadanandagi. ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗꯅ ꯇꯧ ꯏꯁꯩꯗꯣ ꯂꯩꯕꯤꯕ. ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯩꯁꯦ ꯑꯩꯈꯣꯏꯗꯒꯤ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯖꯩ ꯑꯗꯣ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝꯁꯦ ꯑꯃꯨꯛꯇꯪ ꯈꯪꯖꯒꯦ ꯅꯤꯜꯀꯥꯟꯊ ꯑꯩ ꯃꯤꯖꯣꯔꯥꯝꯗꯒꯤ. ꯃꯤꯖꯣꯔꯥꯝꯗꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯅꯤꯜꯀꯥꯟꯊ ꯑꯦ. ꯅꯤꯂꯀꯥꯟꯇ ꯑꯦ ꯃꯤꯖꯣꯔꯥꯝꯗꯒꯤ ꯍꯥꯏꯕꯤꯕꯀꯣ ꯍꯣꯏ ꯆꯦ ꯏꯁꯥꯁꯦ ꯃꯤꯖꯣꯔꯥꯝꯗ ꯀꯩꯗꯧꯔꯒ ꯂꯩꯕꯤꯕꯅꯣ ꯑꯩ ꯁꯥꯔꯚꯤꯁꯇ ꯂꯩꯕꯅꯤ. ꯁꯥꯔꯚꯤꯁꯇ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯑꯁꯪꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯨꯃꯛ ꯇꯥꯕꯤꯕ꯭ꯔꯥ ꯑꯈꯟꯅꯅ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯇꯥꯕꯤꯕꯒꯦ ꯇꯥꯔꯤ ꯑꯩꯈꯣꯏꯒꯤ ꯑꯊꯦꯡꯕꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯆꯠꯄꯁꯨ ꯌꯥꯝ ꯐꯖꯩꯕ ꯇꯥꯕꯒꯤ ꯃꯇꯝꯗ ꯑꯗꯨ ꯑꯩ ꯃꯇꯝ ꯁꯪꯉꯀꯥꯟꯗ ꯍꯥꯏꯐꯦꯠ ꯆꯪꯕ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯂꯩꯇꯕꯅꯤನ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯞꯗꯦꯠ ꯐꯥꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯥꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯒꯤ ꯑꯇꯩꯁꯨ ꯐꯖ ꯐꯖꯕ ꯏꯁꯩ ꯅꯨꯡꯉꯥꯏꯖꯩ ꯁꯟꯗꯣꯛꯄꯤꯕꯗꯃꯛꯇ ꯑꯩ ꯌꯨꯝꯕꯨꯗꯤ ꯇꯦꯟꯊꯥꯅꯦꯕ. ꯇꯦꯟꯊꯥꯗꯒꯤꯀꯣ ꯍꯣꯏ ꯏꯁꯥꯁꯦ ꯀꯐꯜ ꯑꯣꯏꯗ꯭ꯔꯤꯀꯣ ꯏꯁꯥꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯕꯤꯗ꯭ꯔꯤꯕ꯭ꯔꯣ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯄꯥꯟꯗ꯭ꯔꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯥꯒꯤ ꯁꯥꯔꯚꯤꯁ ꯇꯧꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯕꯨ ꯇꯥꯕꯤꯗꯅ ꯉꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯁꯤ ꯇꯥꯍꯟꯕꯤꯕ ꯑꯗꯨꯒ ꯏꯁꯩ ꯐꯖꯕ ꯑꯃꯁꯨ ꯈꯟꯕꯤꯔꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯄꯤꯕꯤꯕ ꯑꯗꯣ ꯑꯈꯟꯅꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯥꯞꯄꯤꯅꯤꯡꯕ ꯑꯩꯈꯣꯏꯒ ꯃꯤꯡ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ. ꯃꯔꯨꯞ ꯃꯄꯥꯡꯁꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯁꯥꯏꯠꯇ ꯂꯩꯕ ꯃꯌꯥꯝꯁꯤꯒ ꯑꯗꯨꯗꯒꯤ ꯔꯦꯗꯤꯑꯣꯗ ꯇꯥꯔꯤ ꯃꯌꯥꯝꯁꯤꯒ ꯄꯨꯟꯅ ꯇꯥꯕ ꯑꯣꯏꯖꯔꯒꯦꯅꯦ. ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ ꯍꯥꯃꯣꯝ ꯁꯗꯥꯅꯟꯗꯒꯤ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯝ ꯄꯦꯟꯅꯒ ꯁꯛꯄꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯣꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤꯗꯅ. ꯍꯣꯏ ꯍꯧꯕꯤꯔꯣ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯥꯎ ꯇꯥꯔꯕ ꯃꯤꯑꯣꯏꯕ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯩ ꯑꯃꯁꯨ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨꯗꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯍꯥꯃꯣꯝ ꯁꯗꯥꯅꯟꯗꯒꯤ ꯈꯣꯟꯖꯦꯜꯗ ꯁꯤꯕꯥꯅꯟꯗꯅ ꯁꯩꯔꯦꯡꯕ ꯂꯣꯏꯅꯅ ꯇꯣꯝꯕ ꯊꯥꯡꯖꯝꯅ ꯁꯩꯔꯥꯡꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ. La 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 ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯅꯪꯒꯤ ꯊꯃꯣꯏꯗ
ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯝꯕ ꯇꯥꯔꯕ ꯃꯤꯑꯣꯏꯕ ꯍꯥꯏꯔꯝꯒꯅꯤ ꯅꯪꯁꯨ ꯃꯤꯌꯥꯝꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯅꯣꯡꯃꯒꯤ ꯃꯐꯝ ꯃꯐꯝꯗ ꯌꯥꯔꯦꯄꯅ ꯑꯩꯒꯤ ꯏꯊꯧꯅꯦ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯕꯨ ꯏꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯛꯄꯅ ꯑꯩꯒꯤ ꯍꯩꯅꯕꯤꯅꯦ ꯅꯣꯡꯃꯒꯤ ꯃꯐꯝ ꯃꯐꯝꯗ ꯌꯥꯔꯦꯄꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯕꯨ ꯏꯅꯤꯡꯇꯝꯅ ꯐꯣꯡꯗꯣꯛꯄꯅ ꯑꯩꯒꯤ ꯍꯩꯅꯕꯤꯅꯦ ꯑꯉꯥꯎꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪꯁꯤꯗ ꯑꯩꯁꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯦꯏꯅꯤꯡꯇꯝꯅ ꯅꯣꯛꯆꯔꯨꯕ 이닝땀나 라우저루바 앙아우버니 하이비레 아이 기타모이시나 난 기타모이다 바람바따라바 미어이바 하이람그니 낭수 미야마 앙아우버니 하이나 아이 기와칼시나 난 기와칼다 오이람바따라바 미어이바 하이람그니 낭수 미야마 옥타버니 하이나 아이 기타모이시나 난 기타모이다 바람바따라바 미어이바 하이람그니 낭수 미야마 앙아우버니 하이나 앙아우버니 하이나 Hello. Hello. Taram nokchari call to birakpa isagi ming leifam haibiyo. Nidang sai contact nong khamada nang tunada de sakti bohun de bali. Soidana kudol tamsaki call to birakpa isagi ming leifam hana haibiyo. Hello. Tabong dangda Hoi, nungsisu yam kana sitpa male. Isagi minga leifamgado amuktang haibiro. sanga hanggi chen Hauzi hauzi akhoi labta dum tabiriko program se. amada azal midam Yam nungaijai thengnajaba do yam phajaba isaini karamba iralgino haina sehoba akhoi Ranbir Thaunaga Pushparaniga punna sakminaba isaini kana kana isai se tahan ningbagi apamba leibige minga hapigadauba leibibro. midam ani tadi hapsagi Habiyo. akwai yin thangna isi ima ani akwai hum tamina jarage de ni do butai bu me Hoi, radio taminariba mayamgasu taminajage budi habiri do hauzikidi akhoi technical gi oiba problem khara leibadagi radio dadi thorumse sandoktre. Yam nungaije adumakpu isaisi makhanbirakpa mayam puna taminasi ado isagi khonjeldagi mate magati isaise ngangthokpirambagi apamba leibibra. midam ai isi chapari de Hoi, isaise sakningagasu ngangba haitaba adum mayam adum lei mayam marakta somso amani haitare ko ado tabiningbagi apamba ma leibiri sigidi haningai leitana thagatsari taminasi khanbirakliba isaise khudol tamjage. Isian na kuidana khanbirak lebi sei hangdakta nongna khangnaba film sidagi. Ranbir Thauna amadi Pushparani anigi khonjelda Rodikana serengba Sauri Sanjamna serang lebi sei ni karamba iralgino taminasi.
ꯉꯁꯤꯗꯤ ꯋꯥꯍꯜꯂꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯂꯥꯡꯇꯛꯅꯍꯜꯂꯦ ꯇꯠꯇꯅ ꯅꯪꯒꯤ ꯅꯔꯥꯜꯁꯨ ꯂꯩꯖꯗꯦ ꯑꯩꯒꯤ ꯐꯝꯗ 미여이바 마포다 포글루바나 미여이바 마포다 포글루바나 아와버체나 펑레동아시디 아와버체나 펑레동아시디 करम्बा इरागिनो नन्ना ऐ बुलापना इंथोपिरीबा 그나기 와펑다 강근이 분식이 아와 버체나세 아와 버체나세 करम्बा इरागिनो नन्ना ऐबु लापना इंथोपिरीबा थमोइना थमोइबो थाजबियो पुन्सिसे वाजेसनु पन्खै यौद्रिफा आवा बैफन खैरे इतना तय जगे खाम लगे लम्हेरा था मोशे नुंशी नुंशी नशो लागे नी नुंशी नुंशी नशो लागे नी अदुदी ताइबंकना चिरोनो नन्ना ऐबु इंथोपिरीबा ꯂꯥꯞꯈꯤꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯒꯤ 이famꯗꯒꯤ ꯇꯨꯃꯤꯟꯅ ꯈꯪꯖꯕꯅꯤ ꯃꯩꯆꯥꯛꯁꯦ करम्बा इरागिनो नन्ना ऐबु लापना इंथोपिरीबा नशीबी वाहल्ले ऐगी थमोइसे लांतक्नहल्ले तत्तना मोनिका इसे इंगना तपना दुमक ताबा नुंगाइबा यामना फजबा इसे मखंगनी होय अदुगा अखोइगी लाइव स्ट्रीमर सिक्से अखोइगी इसे से ताबगी हैनबी ओइना लेबको होय कॉल तौरगा अखोइगी प्रोग्राम दा सरुक यानिंगबगी अपाम से कया लेबिदबा माले ngasi अखोइगी स्ट्रीमर सिंगी ओइना दि यामना लाइबो फबा माने माने नहान मखै अखोइगी कॉल से फंगदे हाइबगी
ꯋꯥꯀꯠ ꯑꯗꯨꯒ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯕꯤꯕꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃꯗꯤ ꯂꯩꯔꯣꯏ ꯍꯥꯏꯖꯔꯤꯕꯀꯣ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯜ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯦ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯇꯧꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯣꯂꯔꯁꯤꯃꯃꯨꯛ ꯂꯧꯈꯠꯁꯤ ꯀꯔꯝꯕ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯈꯟꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯀꯣꯜꯁꯦ ꯑꯃꯨꯛꯇꯪ ꯂꯧꯈꯠꯄꯤꯌꯨ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯧꯖꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯌꯨꯝꯊꯣꯛꯄꯒꯤ ꯂꯩꯁꯛ ꯁꯃꯥꯖ ꯅꯥꯍꯟꯕꯤꯗ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯃꯦꯗꯥꯝ ꯅꯨꯔꯩ ꯐꯤꯂꯝꯒꯤ ꯑꯥꯔꯕꯤꯟꯒ ꯄꯨꯁꯄꯥꯔꯥꯅꯤꯒ ꯁꯛꯄ ꯅꯪꯅꯗꯤ ꯐꯖꯅ ꯇꯧꯕꯗꯁꯨ ꯇꯥꯖꯒꯦ ꯃꯦꯗꯥꯝ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞꯇꯁꯨ ꯉꯁꯥꯏꯗꯒꯤ ꯑꯗꯨꯃꯛ ꯂꯩꯕꯤꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯝꯁꯨ ꯐꯪꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯩ ꯌꯥꯝ ꯐꯖꯕ ꯑꯃꯁꯨ ꯈꯟꯕꯤꯔꯛꯑꯦ ꯍꯣꯏ ꯏꯁꯩꯁꯦ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ ꯍꯥꯏꯕꯗꯨꯅꯤ ꯆꯦ ꯍꯣꯏ ꯃꯇꯦꯛ ꯑꯃ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯈꯣꯟꯖꯦꯜꯗꯒꯤ ꯉꯪꯊꯣꯛꯄꯤꯔꯛꯄ ꯀꯥꯏꯗꯦ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯣ ꯂꯩꯕꯤꯔꯝꯒꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ID ꯅꯝꯕꯔꯁꯤꯈꯛ ꯎꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ ꯃꯣꯅꯤꯀꯥ ꯑꯗꯨꯅ ꯇꯥꯡꯅ ꯐꯪꯕ ꯇꯟꯖꯥꯅꯤ ꯍꯥꯏꯇꯥꯔꯦ ꯇꯟꯖꯥꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯅꯨ ꯈꯟꯕꯤꯔꯛꯂꯤꯕ ꯅꯨꯔꯩ ꯐꯤꯂꯝꯗꯒꯤ ꯉꯝꯃꯗꯤ ꯐꯥꯖꯧ ꯍꯥꯏꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯀꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯇꯥꯍꯟꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯈꯟꯖꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯅꯪꯅꯗꯤ ꯐꯖꯧ ꯊꯃꯣꯏꯒꯤ ꯇꯦꯡꯒ ꯂꯝꯆꯠꯇꯒꯤ ꯀꯤꯍꯧꯗꯅ ꯊꯥꯔꯕꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯀꯤꯕ ꯊꯨꯀꯠꯄ ꯀꯔꯤꯝ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯉꯪꯊꯣꯛꯄꯤꯔꯛꯄ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠꯀꯨꯝꯕ ꯑꯃ ꯁꯤꯠꯄꯗꯧꯅ ꯇꯧꯏ ꯍꯧꯖꯤꯛꯁꯤꯕꯨ ꯀꯔꯤ ꯇꯧꯕꯤꯔꯝꯕꯅꯣ ꯃꯦꯗꯥꯝ ꯃꯄꯥꯟꯗ ꯂꯩꯕꯅꯦ ꯏꯃꯨꯡꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯣꯏ ꯃꯄꯥꯟꯗ ꯌꯥꯝ ꯁꯤꯠꯂꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯣꯏ ꯊꯥ ꯍꯥꯏꯇꯥꯔꯦ ꯐꯥꯏꯔꯦꯜ ꯐꯥꯏꯔꯦꯜ ꯂꯝꯇꯥꯒꯤ ꯂꯝꯇꯥ ꯌꯧꯁꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯒ ꯆꯠꯄꯁꯦ ꯃꯥꯏ ꯃꯤꯠ ꯈꯪꯗꯦ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯀꯟꯅ ꯁꯤꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯁꯩꯁꯤꯗꯤ ꯑꯈꯟꯅꯅ ꯇꯥꯍꯟꯅꯤꯡꯕ ꯃꯤꯒꯗꯤ ꯂꯩꯕꯤꯕ꯭ꯔꯣ ꯃꯦꯗꯥꯝ ꯈꯔ ꯂꯩꯌꯦ ꯈꯔ ꯍꯥꯞꯄ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯂꯥꯏꯞꯇ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯇꯥꯖꯔꯒꯦꯀꯣ ꯃꯦꯗꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯈꯤꯇꯪ ꯍꯥꯞꯆꯔꯛꯀꯦ ꯃꯦꯗꯥꯝ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯗꯤꯕ꯭ꯌꯥ ꯆꯤꯇ꯭ꯔꯥ ꯑꯗꯒꯤ ꯑꯣꯁꯤꯟ ꯃꯃꯥ ꯕꯥꯇꯤ ꯕꯕꯥ ꯏꯅꯥꯎꯆꯥ ꯗꯥꯂꯨꯈꯣꯏ ꯃꯦꯗꯥꯝ ꯁꯤꯅ ꯌꯥꯔꯒꯦꯗ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯏꯁꯩꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅ ꯇꯥꯔꯦꯅꯦꯀꯣ ꯍꯣꯏ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯇꯥꯃꯤꯟꯅꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯒ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯉꯝꯃꯗꯤ ꯐꯥꯖꯧ ꯅꯨꯔꯩ ꯐꯤꯂꯝꯁꯤꯗꯒꯤ ꯑꯥꯔꯕꯤꯟ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯑꯅꯤ ꯄꯨꯟꯅ ꯁꯛꯃꯤꯟꯅꯔꯤꯕ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯣꯏꯕꯝꯒꯤ ꯃꯌꯦꯛꯇ ꯇꯣꯅꯤ ꯑꯍꯩꯕꯝꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ ngầm pha dâu thắm cái tê lăng ga lăng cho ta kỳ si kỳ hậu đan thar bani ngầm pha dâu thắm cái tê lăng ga lăng cho ta kỳ si kỳ hậu đan thar bani Humdana puriva angawang malangse ay gisakloni ng buong nusibagi sa huni. Humdana puriva angawang malangse ay gisakloni ng buong nusibagi sa huni. Ay gipondani tao doon sa naliva.
ꯂꯩꯆꯤꯜꯒꯤ ꯃꯐꯝꯗ ꯅꯣꯡꯃꯗꯣ ꯅꯠꯇꯤꯌꯥꯗ ꯂꯩꯆꯤꯜꯒꯤ ꯃꯐꯝꯗ ꯏꯉꯧ ꯉꯧꯅ ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯤꯅꯤ ꯈꯟꯅꯤꯡꯕ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯖꯕꯤꯅꯤ ꯈꯜꯍꯟꯕꯤꯔꯤ ꯑꯃꯨꯛ ꯅꯪꯒꯤ ꯂꯩꯆꯤꯜꯁꯨ ꯅꯛꯂꯨꯅꯨ ꯅꯣꯡꯗꯣꯜꯁꯨ ꯅꯛꯂꯨꯅꯨ ꯆꯤꯔꯣꯜꯒ ꯇꯧꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯅꯤ ꯆꯦꯛꯁꯤꯟꯖꯧ ꯄꯨꯟꯁꯤꯗꯣ ꯃꯥꯡꯖꯅꯤ ꯇꯥꯛꯂꯝꯃꯣꯏ ꯄꯨꯟꯁꯤꯗꯣ ꯃꯥꯡꯖꯅꯤ ꯇꯥꯛꯂꯝꯃꯣꯏ ꯊꯥꯔꯤꯕ ꯂꯪꯒꯤ ꯄꯨꯛꯂꯤꯁꯦ ꯊꯗꯠꯄꯤꯔꯝꯂꯒ ꯇꯠꯇꯨꯅ ꯄꯥꯏꯈ꯭ꯔꯕ ꯄꯟꯊꯨꯡꯐꯝꯁꯨ ꯈꯪꯂꯔꯣꯏ ꯊꯥꯔꯤꯕ ꯂꯪꯒꯤ ꯄꯨꯛꯂꯤꯁꯦ ꯊꯗꯠꯄꯤꯔꯝꯂꯒ ꯇꯠꯇꯨꯅ ꯄꯥꯏꯈ꯭ꯔꯕ ꯄꯟꯊꯨꯡꯐꯝꯁꯨ ꯈꯪꯂꯔꯣꯏ ꯀꯟꯕꯤꯅꯕ ꯀꯟꯅ ꯂꯩꯇ ꯃꯥꯡꯖꯔꯅꯤ ꯁꯥꯒꯠꯂꯨꯕ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯗꯅ ꯃꯥꯂꯪꯕ ꯑꯩꯅ ꯍꯨꯝꯗꯨꯅ ꯄꯨꯔꯒ ꯄꯥꯜꯍꯟꯒꯅꯤ ꯄꯥꯃꯦꯜꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯪꯕꯨ ꯌꯣꯛꯀꯅꯤ ꯊꯝꯃꯣꯏꯒꯤ ꯁꯝꯕꯜꯅ ꯈꯥꯗꯨꯅ ꯊꯝꯒꯅꯤ Ngasigi live phone program gi thorom asida ikhoina sisinajariba mobile number 7630944377 koigi screen da jo zum live streamer sing na so number se dumak lepa leitana dum pibiri duga koigi live da leibiri ba sing na call tawji khajik tang wat piba mali do mathangi caller si matang khudol tamjage mayam soidan maki try to be so ita namaki phangani haibagi thajabase mayam da pijari hello Hello. isagi ming leifam amuktang haibiu I mean Rosni Nambol-dagi. hoi ngai hakki mamang da hoigi number hangbirakibadu oiramgadaba male lamdo kari habibano Nambol. nambol dagi ko diamond radio gi thorom sing se dum tabibra mingse ayama matamda khoina thengnajadaba haitare Adum live streaming da ta da so atopin dum YouTube dum taega. hoi live chat thoktaba oiramgani adorgadi Adu angang system ba da ri sei thawak sim tawba ada thaba angang leita kan di sini thaba tawda su ta ba de hoi
ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯅꯣꯝꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨꯃꯛ ꯇꯥꯕꯤ ꯍꯥꯏꯕꯁꯤ ꯇꯥꯖꯕꯗ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯣ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩꯅꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯕꯤꯅꯤꯡꯉꯤꯁꯦ ꯍꯥꯏꯕꯤꯔꯛꯑꯣ. ꯂꯥꯏꯕꯛꯀꯤ ꯆꯟꯗꯜ ꯐꯤꯂꯝꯒꯤ ꯃꯟꯗꯥꯀꯤꯅꯤꯅ ꯁꯛꯄ ꯁꯥꯠꯂꯣꯅ ꯇꯧꯕꯗꯣ. ꯁꯨꯔꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯑꯗꯤ ꯏꯁꯩꯁꯦ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯀꯗꯧꯕꯅꯤ. ꯍꯥꯏꯐꯦꯠꯇꯪ ꯉꯪꯊꯣꯛꯄꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ? ꯉꯪꯕꯗꯤ ꯉꯪꯖꯔꯔꯣꯏ, ꯑꯍꯥꯟꯕ ꯐꯪꯕꯅꯦꯕ. ꯍꯣꯏ, ꯑꯗꯣ ꯏꯁꯩꯁꯤꯕꯨ ꯇꯥꯕꯤꯅꯤꯡꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯤ ꯀꯅꯥ ꯀꯅꯥ ꯍꯥꯞꯄꯤꯒꯅꯤ? ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯔꯥꯝꯕꯝ ꯁꯃꯥꯅꯟꯗ, ꯑꯩꯒꯤ ꯃꯤꯡ ꯔꯣꯁꯅꯤ, ꯑꯗꯩꯗꯤ ꯃꯃꯥꯒꯤ ꯑꯔꯥꯝꯕꯝ ꯑꯣꯏꯕ ꯁꯥꯂꯛꯇ, ꯕꯕꯥꯒꯤꯅ ꯑꯔꯥꯝꯕꯝ ꯏꯅꯥꯎꯆꯥ, ꯑꯗꯩꯗꯤ ꯏꯆꯟꯅꯨꯄꯤꯒꯤ ꯑꯔꯥꯝꯕꯝ ꯄ꯭ꯔꯦꯃꯤ. ꯃꯌꯥꯝ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯖꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯨꯗꯤ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ, ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ. ꯑꯗꯣꯝꯅ ꯈꯣꯏꯗꯥꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯂꯥꯏꯕꯛꯀꯤ ꯆꯟꯗꯟ ꯐꯤꯂꯝꯁꯤꯗꯒꯤ ꯅꯤꯁꯤꯀꯥꯟꯇꯅ ꯁꯩꯔꯦꯡꯕ, ꯍꯥꯃꯣꯝꯅꯕꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ. ꯃꯟꯗꯥꯀꯤꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯥꯠꯂꯣꯅꯦ ꯁꯥꯠꯂꯣ, ꯇꯥꯃꯤꯟꯅꯁꯤ. ꯑꯩꯈꯣꯏ ꯇꯥꯆꯧꯅꯗꯤ ꯍꯩꯔꯦꯡꯒꯤ ꯄꯥꯡꯈꯠꯂꯛꯄ ꯁ꯭ꯋꯥꯏꯗ ꯐꯅꯦꯅ ꯍꯥꯏꯔꯤ. ꯑꯗꯨꯗꯤ ꯀꯨꯏꯗ꯭ꯔꯦꯗꯅ, ꯊꯥ 3 ꯈꯛꯇ ꯉꯥꯏꯔꯦ.
ꯃꯊꯪꯗ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ. ꯍꯜꯂꯣ. 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 ꯑꯣ ꯇꯥꯖꯔꯤ. ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯔꯅꯤꯗꯒꯤ. ꯃꯤꯡꯗꯨ ꯀꯔꯤ ꯍꯥꯏꯕꯤꯕꯅꯣ? ꯔꯣꯅꯤ. ꯔꯣꯅꯤ. ꯂꯩꯐꯝꯗꯨꯒ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ. ꯈꯨꯔꯥꯏ. ꯈꯨꯔꯥꯏꯗꯒꯤꯀꯣ. ꯂꯥꯏꯞꯇ ꯌꯥꯝ ꯇꯣꯏꯅ ꯎꯕ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯤ ꯑꯗꯨꯝ ꯎꯖꯕ ꯑꯗꯨꯒ ꯈꯣꯟꯖꯦꯜꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯖꯕ ꯑꯗꯨꯒ ꯊꯦꯡꯅꯖꯕ. ꯀꯔꯝꯕ ꯏꯁꯩ? ꯑꯦꯖꯦꯟꯁꯅꯥꯒ ꯁꯨꯁꯃꯤꯇꯥꯒ ꯁꯛꯄ. ꯍꯣꯏ. ꯅꯨꯡꯁꯤꯅ ꯄꯟꯊꯨꯡ ꯂꯩꯇꯔꯦ ꯍꯥꯏꯕ ꯏꯁꯩ. ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤꯀꯣ ꯆꯦ. ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯝꯕ ꯏꯁꯩ ꯈꯟꯒꯗꯣꯏꯅꯣꯅ ꯍꯣꯏ. ꯑꯩꯈꯣꯏꯒꯤ ꯈꯟꯖꯥꯟꯅꯕ ꯑꯃ ꯂꯩꯔꯝꯃꯒ ꯌꯥꯝ ꯊꯥꯖꯗꯅ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯈꯟꯗꯣꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯣꯅꯤ. ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯈ꯭ꯔꯒꯦ? ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ. ꯍꯣꯏ ꯀꯩꯁꯨꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯑꯗꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯋꯥꯔꯤ ꯁꯥꯟꯅꯕꯗꯧꯅ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯁꯤ. ꯑꯗꯣ ꯏꯁꯩꯁꯤꯕꯨ ꯑꯈꯟꯅꯅ ꯑꯩꯈꯣꯏꯒꯤ ꯇꯥꯍꯟꯅꯤꯡꯕ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯂꯩꯕꯤꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯩꯕ ꯃꯌꯥꯝ ꯑꯗꯨꯝ ꯇꯥꯃꯤꯟꯅꯔꯒꯦ. ꯄꯥꯈꯠꯄꯗꯣ ꯈꯖꯤꯛꯇꯪ ꯐꯅꯕ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯉꯥꯡꯊꯣꯛꯄꯤꯔꯛꯎꯗꯅ ꯑꯗꯨꯗꯤ. ꯏꯁꯩ ꯁꯛꯄ ꯍꯩꯇꯦꯕ ꯈꯪꯗ ꯑꯣꯏꯅ ꯇꯥꯏ. ꯊꯥꯒꯠꯆꯔꯤ. ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ. ꯔꯣꯅꯤꯅ ꯈꯣꯏꯗꯥꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯄꯟꯊꯨꯡ ꯂꯩꯇꯔꯦ ꯑꯦꯖꯦ ꯃꯩꯁꯅꯥꯝ ꯑꯃꯗꯤ ꯁꯨꯁꯃꯤꯇꯥ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯉꯥꯟꯊꯣꯏ ꯅꯤꯉꯣꯝꯕꯝꯅ ꯁꯩꯔꯦꯡꯕ ꯑꯦꯖꯦ ꯃꯩꯁꯅꯥꯝ ꯃꯁꯥꯃꯛꯅ ꯁꯩꯔꯥꯡꯂꯤꯕ ꯏꯁꯩꯅꯤ. ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ.
ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ. ꯍꯜꯂꯣ. ꯍꯜꯂꯣ. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯍꯜꯂꯣ. ꯍꯜꯂꯣ ꯇꯥꯖꯔꯦ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯑꯩꯒꯤ ꯃꯤꯡ ꯇꯣꯀꯦ ꯂꯥꯏꯁ꯭ꯔꯝ ꯁꯤꯡꯖꯃꯩꯗꯒꯤ. ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯒꯅꯤ ꯍꯥꯏꯕꯤꯌꯨ. ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯨꯃꯛ ꯐꯤꯂꯝꯒꯤꯅꯦ ꯇꯥꯏꯇꯜ ꯁꯣꯡꯁꯤꯡꯗꯣ ꯇꯥꯛꯑꯦ. ꯍꯣꯏ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯅꯥꯏꯇꯣꯝ ꯈꯣꯟꯖꯦꯜꯗ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯨꯃꯛ ꯍꯥꯏꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩꯁꯦ. ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯇꯥꯕꯤꯅꯤꯡꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯅꯥ ꯀꯅꯥ ꯍꯥꯞꯄꯤꯒꯅꯤ. ꯑꯩꯈꯣꯏ ꯂꯥꯏꯐ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯦ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯔꯒꯦ. ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯥꯔ ꯇꯣꯀꯦꯟ. ꯏꯁꯥꯁꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤ ꯑꯗꯨꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯁꯤꯡ ꯀꯔꯝ ꯀꯔꯝꯕ ꯊꯧꯔꯝꯁꯤꯡ ꯄꯥꯝꯅ ꯇꯥꯕꯤꯕꯒꯦ ꯁꯤꯝꯇꯪꯁꯨ ꯈꯪꯖꯍꯧꯒꯦ. ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗ ꯇꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯥꯏꯞꯇ ꯇꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯍꯥꯡꯉꯛꯄ ꯃꯇꯝꯗ ꯇꯥꯗꯣꯏꯅꯤꯅꯀꯣ. ꯂꯥꯏꯐꯇ ꯑꯗꯨꯝ ꯗꯥꯏꯃꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯑꯌꯥꯝꯕ ꯁꯔꯨꯛ ꯌꯥꯖꯩ. ꯂꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯔꯣꯟ ꯑꯩꯈꯣꯏ ꯁꯖꯦꯟꯁꯀꯤ ꯑꯗꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯃꯊꯦꯜ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯅꯦꯠꯋꯥꯛꯁꯦ ꯉꯁꯤꯁꯦ ꯃꯣꯅꯤꯀꯥ ꯅꯦꯠꯋꯥꯛꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯇꯥꯟꯅꯕꯁꯦ ꯈꯤꯇꯪ ꯋꯥꯠꯄ. ꯍꯥꯏꯕꯤꯌꯨ. ꯌꯥꯎꯗꯦꯕ. ꯍꯣꯏ. ꯑꯗꯣ ꯇꯝꯖꯍꯧꯒꯦ. SMS ꯁꯣꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯦꯁꯦꯖꯁꯦ ꯔꯟ ꯇꯧꯔꯒ ꯔꯤꯁꯤꯞ ꯇꯧꯕꯗ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯕ ꯑꯃ ꯇꯧꯋꯦ. ꯇꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯁꯟꯕꯁꯦ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯅꯦꯠꯋꯥꯛꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯥꯟꯅꯁꯤ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩꯁꯦ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ. ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯁꯥꯔꯅ ꯉꯥꯡꯉꯛꯄꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯇꯥꯕ ꯉꯝꯖꯗꯕ. ꯊꯥꯒꯠꯆꯔꯤ. ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ. ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯨꯃꯛ ꯐꯤꯂꯝꯁꯤꯗꯒꯤ ꯁꯆꯤꯟꯗ꯭ꯔ ꯊꯣꯛꯆꯣꯝꯒꯤ ꯃꯌꯦꯛꯇ ꯑꯣꯏꯅꯥꯝ ꯒꯤꯠꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯄꯨꯁꯄꯥꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯄꯨꯛꯅꯤꯡ ꯃꯥꯅ ꯈꯣꯏꯗꯥꯕ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ.
ꯉꯥꯏꯖꯔꯤꯌꯦ ꯅꯪꯒꯤꯗꯃꯛ ꯈꯣꯏꯃꯨꯂꯛꯇꯒꯤ ꯑꯊꯣꯏꯕ ꯊꯃꯣꯏ ꯃꯥꯅ ꯈꯣꯏꯗꯥꯕ ꯄꯨꯛꯅꯤꯡ ꯃꯥꯅ ꯄꯦꯟꯖꯕ ꯑꯩꯒꯤꯗꯃꯛ ꯇꯝꯕꯤꯔꯛꯄ ꯏꯁꯣꯔ ꯃꯥꯒꯤ ꯈꯨꯗꯝ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯨꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯨꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯣꯅꯤꯀꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡꯁꯦ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧ ꯂꯩꯔꯝꯃꯦ ꯍꯣꯏ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯇꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯏꯆꯦ. ꯃꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯕꯁꯦ ꯏꯀꯥꯏꯔꯒ ꯁꯨꯝ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯇꯠꯇꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯗ ꯏꯊꯤꯜꯁꯤꯃ ꯇꯠꯇꯅ ꯄꯤꯁꯜꯂꯒꯗꯤ ꯏꯀꯥꯏꯕꯁꯦ ꯈꯔ ꯐꯔꯛꯀꯅꯤ. ꯉꯁꯤꯁꯨ ꯏꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔꯒꯤ ꯈꯣꯟꯖꯦꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦꯀꯣ. ꯍꯣꯏ, ꯑꯅꯧꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯈꯔꯁꯨ ꯊꯦꯡꯅꯖꯕ ꯅꯨꯡꯉꯥꯏꯖꯩꯀꯣ ꯏꯆꯦ. ꯍꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯔꯁꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯈꯔ ꯇꯣꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ. ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯏꯀꯥꯏꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ. ꯍꯣꯏ. ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗꯒꯤ ꯀꯣꯜ ꯇꯧꯕꯤꯌꯨ ꯏꯁꯩ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ. ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯣꯂꯔ ꯑꯃꯈꯛ ꯂꯧꯈꯠꯂꯒ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤ. ꯑꯔꯣꯏꯕ ꯀꯣꯂꯔꯅ ꯀꯔꯝꯕ ꯏꯁꯩ ꯈꯟꯕꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ. ꯀꯣꯜ ꯂꯧꯈꯠꯆꯔꯤ. ꯍꯜꯂꯣ. ꯍꯜꯂꯣ. ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ. ꯑꯩ ꯂꯝꯗꯤꯡꯗꯒꯤ ꯀꯨꯃꯨꯗꯅꯤ. ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ? ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯑꯣꯏꯕꯤꯔꯦ ꯃꯦꯗꯥꯝꯅ. ꯕꯤ ꯀꯨꯟꯖ ꯕꯤꯍꯥꯔꯤꯅ ꯁꯛꯄ ꯄꯨꯟꯁꯤꯁꯤꯡꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯍꯥꯏꯅ ꯇꯧꯕꯗꯤ ꯊꯥꯖꯔꯤ. ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ. ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯏꯁꯩꯁꯦ ꯁꯨꯔꯒ ꯂꯣꯏꯅꯅ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩ ꯏꯁꯩꯗꯤ ꯁꯛꯂꯣꯏꯒꯦ, ꯂꯣꯛ ꯇꯧꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯍꯣꯏ, ꯏꯁꯩꯁꯤꯗꯤ ꯉꯪꯕꯤꯔꯔꯣꯏꯒꯦꯕꯀꯣ. ꯑꯗꯣ ꯇꯥꯕꯤꯅꯤꯡꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡꯒꯥꯇꯤ ꯍꯥꯞꯄꯤꯒꯗꯧꯕ ꯂꯩꯕꯤꯕ꯭ꯔꯣ? ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯇꯥꯔꯤꯕꯁꯤꯡꯗꯣ ꯂꯣꯏ ꯇꯝꯃꯤꯟꯅꯖꯔꯒꯦ. ꯑꯗꯨꯗꯤ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩꯁꯦ ꯍꯥꯏꯐꯦꯠꯇꯪ ꯉꯪꯊꯣꯛꯄꯤꯔꯛꯑꯣ. ꯁꯤ ꯌꯥꯗ꯭ꯔꯕꯅꯤ나 ꯃꯣꯅꯤꯀꯥ ꯏꯁꯩꯁꯦ ꯃꯣꯅꯤꯀꯥ ꯑꯣꯏꯅ ꯃꯇꯦꯛ ꯑꯃꯇ ꯉꯪꯕꯤꯔꯛꯀꯦꯔꯥ? ꯍꯣꯏ, ꯏꯁꯩꯁꯦ ꯑꯩ ꯁꯛꯄꯗꯤ ꯍꯩꯖꯗꯦ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩꯅꯤꯀꯣ. ꯍꯣꯏ. ꯍꯣꯏ, ꯃꯇꯦꯛ ꯑꯃꯇꯪ ꯉꯪꯖꯔꯛꯀꯦ. ꯌꯥꯝ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯁꯩꯅꯤ. ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ ꯀꯌꯥ ꯃꯥꯂꯦꯝꯁꯤꯗ. ꯁꯥꯗꯤ ꯂꯣꯏꯁꯤꯜꯂꯒꯦ. ꯌꯥꯝ ꯊꯥꯖꯗꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯁꯨꯃꯥꯏꯅꯒ ꯁꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ. ꯃꯣꯅꯤꯀꯥꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯩꯅ ꯍꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯉꯪꯊꯣꯛꯄꯤꯔꯝꯗ꯭ꯔꯒꯁꯨ ꯃꯣꯅꯤꯀꯥꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯃꯌꯥꯝꯗ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯍꯟꯕꯤꯕꯁꯤꯁꯨ ꯊꯧꯔꯝꯁꯤꯒꯤ ꯑꯣꯏꯅ ꯃꯒꯨꯟ ꯑꯃ ꯍꯥꯞꯄꯅꯤ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯏꯁꯩ ꯕꯤ ꯀꯨꯟꯖ ꯕꯤꯍꯥꯔꯤ ꯁꯔꯃ ꯁꯩꯁꯛꯄ ꯑꯁꯤꯅ ꯁꯛꯂꯤꯕ ꯏꯁꯩꯅꯤ. ꯏꯁꯩꯁꯤꯒꯤ ꯁꯩꯔꯦꯡꯕ ꯏꯕꯦꯌꯥꯏ. ꯇꯥꯃꯤꯟꯅꯁꯤ.
ꯄꯨꯟꯁꯤꯁꯤꯅ ꯑꯍꯥꯟꯕ ꯃꯪꯐꯥꯎꯅꯔꯛꯄ ꯃꯤꯀꯨꯞꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯟꯇꯤꯒꯤ ꯌꯦꯛꯅꯕ kaya kaya malemsida punsisina ahanba mangphaunarakpa mikuta ngaiduna leirami shantigi yeknaba kaya kaya malemsida thijarui aihaksu shantigi haurakam kadaidano adubu mangki adumak amamba maikulata mahakti punsisina ahanba mangphaunarakpa mikupa ngaiduna leirami shantigi yeknaba kaya kaya malemsida Ajum aran khangnadraba ason anathinadraba ngasigi malem sida hingliba punsi se karigida maktano ajum aran khangnadraba ason anathinadraba ngasigi malem sida hingliba punsi se karigida maktano lakhibani malem sida pikla thawai sina asha kaya puduna nongmati soidana shantigi leikol oi halla likhan lakhidar ngasidi khiklakidre shantigi irik sulai kol sida punsisina ahanba mangphaunarakpa mikupa ngaiduna leirami shantigi yeknaba kaya kaya malem sida sakhangdaba tunglam chatna leplari imangda leplari akiba shaklon kaya bupuraduna sakhangdaba tunglam chatna leplari imangda leplari akiba shaklon kaya bupuraduna lakadarangai jaba awaba kaya kau thukduna momonta nokjabi shantigi lairembi thamoi sina adubu lakhidare khiklakidre shantigi irik ama nomata shu punsisina ahanba mangphaunarakpa mikupa ngaiduna leirami shantigi yeknaba kaya kaya malem sida
Monica isay siga loinana ngasigi akhanaba thorom hai tare Hoi. technical gi oiba problem khara leibadagi khoigi nukti gi sandok liba program singda khoigi ahomba khatang laikre hai tare ko ngasigi oina khoi nomai jingi live talent han aduga ngangi thorom loinama asi tokthok saraga live phone program thorom asi sandok sabani tonga tongan ba caller singi sei sing tamina khibaga loinana live phone program mi thorom matang asida lusinjari thorom tabiriba sing amadi saru yabirakhiba sing bo haningai leitana thagachari punsisina ahanba mangphaunarakpa mikupta ngaiduna leirammi shantigi yeknaba kaya kaya adubu maki adumak amamba may kulata kangluk kaya di itinfami Khenaba leitraba hakchangi thawaini Diamond FM Radio oh Diamond FM radio 91.2 Diamond Radio Channel